Lakhipur online puthok saba January ki tang ani sagol se numit ki Khomjinba Pao tabirase. Ahan bada maroi Pao. Commercial LPG gas ki mamal hanthakre adubu jumgi chak thongnan gas ki mamal di hanthadre. Chahi asigi March ki manungda Bharat ki loan pumnamakta Bharat ki Sangvidhan phangan gadawri. Assam ki CM na Kasar jila ki khungang maribo child marriage free khungang oire haina lauthokre. Nimit 15 gi oiba nat sankirtan gi workshop Kasar gi Joragul amadi Bontarapur da hodokre amasung UCO Lakhipur na senduna pangthokpa jekpa sabagi training January gi 13 phawba sangdokan khre. Haujik mapung oiba pau tabirase. Commercial LPG gas ki mamal lupa 30 makai hanthakre. Masiga loinana kg 18 gi commercial chak thongna gas ki mamal Delhi da lupa 15,000 ga mari, Mumbai da 1,883 aduga Kolkata da 1,113 amadi Chennai da 1,153 pire. Asom da chak thongna gas jumda sijanariba LPG cylinder gi mamal dadi ahongba leitri. Laingak na Bharat Sangvidhan bu Nipan Suba Schedule da chalaba Bharat ki loan kunithoi da handokna naba thaurang lokot khre. National Translation Mission na thaurang ase chahi asigi March pawbada pumloi loisana naba pandam thamle. Handakta November gi 13 da Meitei amasung Sanskrit da handokhiba Sangvidhan adu President Draupadi Murmu na maikum hangdokhi. Haujik phawbagi oina Meitei lon jauna lebak asigi lon 19 da Sangvidhan handokpa loire. The Government of India has launched an initiative to translate the Constitution into all 22 languages listed in the 8th schedule. This project, led by the National Translation Mission with support from the Ministry of Law and Justice's Official Languages Wing, is expected to be completed by March 2025. The Indian Constitution is currently available in 18 languages. Meetei and Sanskrit were introduced in 2024, marking a significant step forward in promoting linguistic inclusivity. On the 75th anniversary of Constitution Day, observed on 26 November 2024, President Draupadi Murmu unveiled the Sanskrit and Meetei translations of the Constitution. The project is being spearheaded by the National Translation Mission with support from the Ministry of Law and Justice's Official Languages Wing. Assam ki CM Dr. Himanta Biswa Sarma na Kasar jila ki khungang maribo child marriage free khungang ni haina lauthokre. Laibak asigi Child Marriage Act 2003 ki matungina ain na yaba chahi gi makhada luhongbagi khudam changdam amata phangdabana Kasar jila ki khungang maribo child marriage free khungang ni haina lauthokpani hairi. Khungang sing atudi Palonga Development Block ki makhada laiba Rukni Part 4, Kalain Development Block ki makhada laiba Bhairapur Part 1 aduga Tapang Development Block ki makhada laiba Rose Kandi Grant 1 amasung Rose Kandi Grant 2 khungang sing asini. Chinglen Singha Memorial Welfare Society na JN Manipur Dance Academy Imphal ga kusamna duna Manipuri Nat Sankirtan gi matangda nimit 15 gi oiba workshop ama Manipuri Cultural Art and Research Center Assam Joragul ki campus ta ngarang imsakation nimita hudokre. Hudokpagi thoramda B Rabindra Sharma, RK Gopal Sana, Jawaharlal Nehru Manipur Dance Academy Imphal gi pungi oja Namairakpam Thamal ngau amasung Isegi Guru Laisram Birjit na mathangsidna Mifamapu athoiba mitung amasung ikai khongnajaba mitung sing oina daistapam ki. Workshop asi JN Manipur Dance Academy Imphal gi oja Namairakpam Thamal ngau amasung Laisram Birjit Isegi Guru Mokhoi Anina takpi tambigani. Workshop asida Kasarda Lairiba Nat Sankirtan Bupamjaba Oja Singh amadi Mahiroi Singh Saruk Yabinanaba Loinana Akupa Marol gi damak mobile number 70027666698 natraga 9613785030 number asida pau phawna binaba Chinglen Singha Memorial Welfare Society ki General Secretary Mutum Ulen Meetei na phongdoragli. Aigi maming Emulen Meetei Numitra mangani subna pangthok kadawriba Manipuri Nata Sankirtan gi oiba workshop hariba program asi numitra mangani haibadi January
तारीख 15 फाउबा चथगदौरिबा दुगुम्बा थौरम अदुगी हौदोकपा थौरमनी इमा लेबाक मणिपुर दा थोइदोक हेंदोकना ममिंग लेरबा पुंगेबा मिंगलेन ओइना पंजरबदा मियामना तंगला पाइबी हाइदुना खंगनरबा जाथमंगौ अनिसुबदा इसै ये गुरु ओइना जवाहरलाल नेहरू मणिपुर डांस एकेडमी इम्फाल दा हौजिक हौजिक इसै गुरु ओइना लेबिरिबा मिंगलेन ओइना पंजरबदा ओजा बिरजित सिंह अनीना गुरु ओइना हारिबा वर्कशॉप असी ताकपी टिकपी गदौरिबनी कसार लमदम असिदा मरु ओइना लेरिबा संगीतनिया सिंह अमदी संगीतोन बुथवाई यावरिबा ओजा सिंह अमदी अंगांग सिंह ख्वाई खुदिंग मंगना थौरम असिदा मियामना लेंबिरकले हायरगा शरुक याबियु अमदी सपोर्ट तौबियु हायदुना मीडिया की खुथांगदा नानाये हाकना नोलुगना निंसिंजरी खंगनजबा लखीपुर वेस्ट बाजार की PHC मनाक्ता लेरिबा हेल्थ केयर फार्मेसी दा मखल मखा अना लायेंगी दमक ममिंग लेरबा डॉक्टर के अना लायेंग दौरी आर्थराइटिस पैरालाइसिस डायबिटीज प्रोस्टेट की प्रॉब्लम किडनी दा नुंग लेबा अमदी लिवर चाउथोकपन सिंगबगी दमकता डॉक्टर एन रंजित सिंह MBBS DMB DSC ना सगोलसेन खुदिंगी नुंथिल की पुंग अमदगिना नुमिदांग वायरम पुंग तरुक फावबा लायेंग दौरी अदुगा डायबिटीज की लमदा थोइदोकना खंग हैरबा जनरल फिजिशियन डॉक्टर रोहित टिका MBBS MD ना जुमसकैसा खुदिंगी नुंथिल की पुंग अनिदगी नुमिदांग वायरम पुंग तरुक फावबा लायेंग दौरी अदोंगी खुदोंचाबा मतुंगिना मोबाइल नंबर 9612167161 नंबर असिदा मांगजौना बुकिंग तौबिननबा लखीपुर वेस्ट बाजार की PHC मनाक्ता लेरिबा हेल्थ केयर फार्मेसी की माइकेदगी खंगलकली बराक म्यूजियम एंड लाइब्रेरी की कॉम्प्लेक्स दा मणिपुरी डांस अकादमी कसार अमदी बराक म्यूजियम एंड लाइब्रेरी बोंतरापुर कसार का JN मणिपुर डांस अकादमी इम्फाल अमदी मणिपुर स्टेट कला अकादमी इम्फाल का कुसमनरगा नुमित 15 चथगदबा नट संकीर्तन अमदी मणिपुरी जगोई इसेगी ओइबा वर्कशॉप जनवरी की तांग अमा युमसकैसा नुमिता हौदोखरे थौरम असिदा थौरम मपु ओइना ओ विद्या प्रेसिडेंट मणिपुरी डांस अकादमी कासार अथोइबा मिथुंग ओइना कांगबम नयनचान इकाई खमनजबा मिथुंग ओइना S मेंजोर अदुगा HB मोलना अखनबा मिथुंग ओइना लेंसिनबिकी लोइनना मणिपुर दगी सकनायरबा JN मणिपुर डांस अकादमी की जगोई की गुरु फांजोबम इबोतोन H विद्यालक्ष्मी देवी अमदी पुंगी गुरु मैहोबम सितबान टी गुनिंद्रो N तोलपिसक फमफम लांगदा लेंसिनखी थौरम की मखा चथरक ओइना H इंद्रमणि सेक्रेटरी मणिपुरी डांस अकादमी कसारना तारामना ओकपगी वारोल पिखी डॉक्टर H राजमणि डायरेक्टर मणिपुरी डांस अकादमी कसारना थौरम की नुंगी ओइबा वारोल थमखी लोइनना फंबाक्ते लेंसिन खिबसिंगना थौरमसिगा मरी लेनना वारोल कया थंबिखिबका लोइनना पुंग अमदी जगोई की सकनायरबा गुरु सिंगनसु वाफम कया थमखि थागत वाही पीदुना थौरम लुसिलकपदा जगोई इसे अमदी पुंग तमगदबा माहिरोय कयाना मिंग संसिंदुना तंबा हौखि यूनिवर्सल फ्रेंडशिप ऑर्गेनाइजेशन की मतम कया की ममांगदगी परिंगनाना चथरकपा लाई खुरमजबगी थौरम ngarang जनवरी की अमदा नोंगपोक निंगथौ खुरमजबा नोंगपोक सकमाय मणिपुर दा पांगथोकपा अदुगा तामलबा नोंगचुप लमदम असिदना यूनिवर्सल फ्रेंडशिप ऑर्गेनाइजेशन फार वेस्ट की ओइना ngarang UFO नोंगचुप की मियामना सरुक यादुना नोंगपोक निंगथौ खुरमजबगी थौरममा कासार की फुलरतोल दा पांगथोकरे हाइरि मणिपुर दा फोंगबा पाउचे अमदी विजुअल मीडिया खरदा वर्ल्ड मीटे काउंसिल WMC का मरी लेनदबा मियोय खरना जिरीबामदा लेबा पाउगी मफम अमदगी काउंसिल की लोगो अमदी मिंग सिजनदुना युमफम यावदबा वाफम सिंग फोंगदोकलिबा सि लाइबक थिबनी हाइना
WMC gi Assistant Secretary General Sarat Thangjam gi cherol amada phongdorakle Council asi CSO gi platform ama oibetanatana malemta leiriba Meetei sing punsinnaba kumja lising aniga taranipan gi October gi amada gi thabak paikhatuna lakle iho asida Assam, Nagaland, Tripura, Bangladesh amadi Myanmar da khundaduna leiriba Meetei singi apunba iho oirakpatanatana chakholakpagi matungina Europe, America, Australia amadi Asia gi tongan mafam singda leiriba Meetei singsu khusamnaduna khunai asigi kanaraba thabak tauba platform ama oiba ngamrakle haina Cherolasi makha tarakle miyoi kharana council asi ani thokle hainaba honababu WMC ge chairman Haikrujam Nabasyamna honorable chief minister da tobitana ba haijakiba laikre hairaduna miyam da world Meetei council bu lan honaba wapam kya phongdorakle basi makha tana tobitana ba wapam sing thamlakli loinana council asidi Meetei purup kannana ba ST protection phangna ba honabani haina Cherolasi da makha tarakle United Clubs Organization Lakhipur na sinduna haukiba December gi kundagi chatharakliba yekpa sabagi training da trainee sing na saba imuino amadi saraswati gi saktam sing utpa yonbagi thoram ama ngarang South Barak Hall Pinakandi Part 2 da pangthokre thoromadu da UCO Lakhipur gi president Khaidem Kanta artist Ingudam Satish Chandra Manipuri Sahitya Parishad Assam gi Pinakandi Masagi president Moirang Them Ongbi Shobita Naharol Khorol Silup Lakhipur gi president Thokchom Bishwanath Manipuri Sahitya Parishad Assam Lakhipur Masagi president Laisram Nandakumarna mathang sitna mifamapu athoiba mithung amasung ikai khumnajaba mithung sing oina daista phamki thauramda Nando Teksham president athoba singi liglam thipalup Manipurna thoromgi nungi oiba warol pikhi Dr. Posamon Bras Bihari, retired professor, Nehru College na workshop asida saruk yariba singi pungning thawatuna wapam kaya marum phongdokhi instructor oiriba thoithoiba mayang lamamnasu training singda wapam kaya thamki aroibada mifam mapuna wapong piraba tungda training asi January gi 13 phawba chathanaba haina lepnakhi sabal loiraba saktam sing asi pambiba singna South Barak agency da laktuna lobiba yagani haina loop ki secretary N Nondamohna khangalakle Training asi tasengna ajaba taragadi akoigi thoithoibe mayang lambam yellow yangko artist mana yangkok ta miyangi masak nairaba miyangi mitam mayamam yeda nasigi mironna kauraba matamdudadi mana thabak toringedadi miyam yinghembiba thabak tudagi nathai gram matamdadi akoigi mahamna matamna akoigi hakjang filmna kitang nathai phoktamdadi naisina kaubugum torokpa adum gi masattu purappadagi aduroba sanaiba sing adubo thiraga humaga maki yangkokna canvas weraga adumbo masaknairaba mayam sing adubo nahona thiraga matamomada sunaba anjingi kunai ro thabak tormi aduna putok tana man exhibition torhosi mamang omlo chugre minakandi simakam jiresu tawre imphanda niya tawre asumna toropaka loinana ma masa matumda da haijaba nataba masa matumda khangjaba nataba pigliba tunggi asa mayam lakroiba anangkinsu magi khangjeriba mayese khangongnanaba tamhongnanabagi wakhalonda mana apagi sculpture hagadi Tutuibagi magi achievement se khangbi baga loinana si singse akoina si leire ado tabo aina haijaningi bise lupa manga da thagadabdo lupa mari makhai da thabiyo lupa kunda thagadabdo lupa 15 da thabiyo large scale akoina kada sell to bangambagi adugi duma sangi sise adu khutsa ai singba asuma makhalgi mase akoi tamjanba pai aduna Otoibana ngasi jago phauda magi dance Manipur da natana maruina akoigi kasar sidedi khara maratana koi establish tobagi mami je lagle habse ai masima jam kana thajai Khangan jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana laying gi damak tongan ba doctor kaya na nimit khudingi laying gadori Dr. Yusuf F Chaudhuri MSENT na nongmaijing khudingi numit jumba pung 12 da
Dr. C.H. Rakesh Singha MS Orthopedic Surgeon na thangsa khudingi nungthil pung ahumda Dr. Dibojoti Bhattacharjina Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung taruk tagi numidangi pung 8 phauba Dr. Puspita Singha na nimit khudingi ayuki pung 9 tagina ayuki pung 8 aduga nungthil pung 2:30 tagina pung taruk phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki patungda layengga dauri adonggi kudong saba matung ina mobile number 8134835398 number asida mangjona na booking tawbinaba Wellcare Medicos ki maiketagi khanghalakli Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba Chawkhatlaba mahusagi layeng pathap singasina Diabetes, Kidney amadi Liver gi anaba, Paralysis, Sciatica, Spondylitis, Khwang naba, Khu naba, Nerve gi anaba, Blood Pressure, Heart Disease, Brain Stroke, Nupi gi laina amasung Nupa gi hakchang thong gi laina loinana hakchang sikpa saba amadi Joint Pain layeng jari Masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak namaning singjari Aroibada maruiba pau amukhanna Commercial LPG gas ki mamal hanthakre adubu jumgi chak thongnanaba gas ki mamal di hanthadri Chahi asigi March ki manungda Bharat ki lon pumnamakta Bharat ki Sangvidhan phangan gadauri Assam ki CM na Kasar jila ki khungang maribu child marriage free khungang oire haina lauthokre Nimit 15 gi oiba nat sankirtan gi workshop Kasar gi Joragul amadi Bontarapur da hodokre amasung UCO Lakhipur na sendana pangthokpa jekpa sabagi training January gi 19 phawba sangdogan khre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare